ngasi phongkhiba tungan manipuri siphongsing amasum thokhiba thawdo wathoksingdagi maroibi ipausing myamna thamjagi ahanbada manipur kuki gine haiba lamlaiti hawkhiba december tha sigi marida mar inpui apex body of mar tribe general headquarters susampurna thadorakpa press release amagi matungina Ziribam yauna Manipur gi maru oina kuki jau marna taba mafam kharada kuki jau margi lamni haijinduna Manipur bu maset khaidok mawong uhaliba si sungtau tawruidaba thawongni Manipur da kuki jau margi lamni haiba tongan ba mafam amata leiti haibisi mar inpui natraga masiga setminariba organization singna khangjingadabani haina United Ziri Youth League UJYL amadi Ziri Development Organization JDO gi secretary singna thadorakpa sirol amana phongdorakli Government of India ga pambain lusing ba UNLF ga pistok to ba natragana designated camp sing sabada mar inpui gi ayaba lawba natragana mar inpui na mafam sai sa di haibigi mathau ta di haibisisu mar inpui na khangjinga da ban haidi matam sangna Manipur lal hauduna leibana tangdu leita da ba phibam amada leiramba amadi ingtapa phibam amada leiba ngamlam da ba du handak pambain lusing ba UNLF amadi India government anina khuyek pi naduna amadi pistok tawnaduna khulai thanadaba haiba asina tangdu leitaba phibam amada puraklagani haibisi Manipur miyam gi thajabani asiguma thajaba amaga loinana sangsilakli khongthang asi thugaiba ayet apan pi daba yadi haibigi mawong tarokliba mar inpui gi thawong asi kudak to kadabani makhatana siguma mathonguktaba press note thadokpa natragan ayet apan pi bigi thawong makhatana taroktanaba khangali amadi makhatana siguma ayet apan gi thabak oiba Tabak thawong sing tawraklabadi masigi apapataki daita mar inpui amasum masiga satminariba organization sing na pugadabani haidi atopa pawmana kokilal hawuna nongmai kapad yengduna leiriba Central Security Force thamagi wanthok leiribra Rajib Khetri Thatare hena mitei sina khunda laitariba khul singda koki refugees sina satharakliba lana si ngasi fawba lepa leiti khul singdagi lanjenaduna lakliba miyam ngasi fawba masa masagi khul hanjinduna tangdu leitana leiruba ngamdana relief camp singda wana khangdun hingli amaramda suda leikraba kuki khulai paiba lalhobu singna phongna makhoi designated camp singi wangmada sathok sasin tawba amadi maitei taba khul singde attack tawba lepanaidri asigumba thawong asida Assam Rifles amade Central Armed Force singna yengduna leiba haibisi mathau tadaba samani makhoi leibigi mathau tadre haibagumani karigumba mathau phajana pangthoktana yengduna leigidaba oirabade tumina leibiro State Force amadi miyamna satharakpa activity singdasu ayetpa athingba amata tawbirakanu haina langsai thaunagi convener Rajib Khetri na thadurakpa sirol amana phongdorakli Manipur CM na thamkiba moregi SDPO amabu hatkiba kuki lalaubu sing phadriba phawa search operation sathagani haiba wapam na thaikiduna karigidam ngasi operation sathaba lepkribano amadi moredagi State Force matik sana thamdaba karigino government gi maikei de pendaba phongdorakli ngasi su mafam kya da khulai paidaba mitei kya miot minaiga loinana kuki lalaubu sing na tamthiba mawongda hatpegi pau tattana amadi lepa leitana tari Masimak lengak pariba Central amadi State Government ki ason bani haina langsai thauna ki makedigi phongdorakli moreda henbi State Force sing thajinduna atupa matamda operation sa thanbiu loinana maduda Central Armed Force amadi AR na interfere to honbi kanu haina sirol asina makhatarakli Manipur tangdu leitaba lamdam ama oidri asigumba phibam masida lakadoriba Lok Sabha election gamari lenaba thabak thawong haibadi kemna singba amata tawbidana ba Manipur leiriba political party punamakta langsai thauna na appeal torakli amaromdana MPP gi wafam AR na akan mamongna yaning da ba phungturakli miyoi taragumdoi pharaba matung koki militant singda Assam Rifles na sinakhiba singnaba leiri haina pausi sigi December 3 phongkhiba pauda Inspector General Assam Rifle South Headquarter na akan mamong yaning da phungdorakni Manipur People's Party MPP gi General Secretary Paokhum Khabana Assam Rifles ki mathakta maral siba press release adu nakal namategi yengba 22 leibo apni Paokhum Khabana Assam Rifles pu adugumba khuthoknaba thawdo adu ra sena hanba akhonari thawdo adu gi matangna Assam Rifles ki PRO na thadorakpa sirol hai December marida Tenopal district ki laithau area da khuthoknare haiba pau phangki Tenopal SP na pau pirakpa matung Assam Rifles ki kalam amana hiramadugi matang yengsinbegi thabak sataki thawdok thokliba mapam adu Assam Rifles ki camp tagi kilometer 10 rom lapna leiba mapam dani Assam Rifles ki troop amana haidiba mapam aduda numijungba matung pung amaga makhairom tabada thungki madura miyoi 10 asibak sang thingnaki haidi Hira madugi matang na police na thigat libani maduda su mating pangani
अरानबा अमदि युमफम याउदुबु वाफम फोंदोकपा अदुना असम राइफल्स की मिंगसा सुवाले मदुता नतना मियाम की मरकता खोइसाउनबा पोकले हौजुक ओइरिबा मणिपुर की लो एंड ऑर्डर की फिबम असी येंगलगा अदुगुंबा युमफम याउदबा मदि मियोइबिगी पुंसीदा खुदोंग थियनबा याबा अमसुम असम राइफल्स की मिंगसा सुवनबा याबा वाफम सिंग फोंदोक लोइदबने अमदि पाउक्से सिंगनसु पाउ फोंद्रिङैदा असुम अरान मुन्ना थिगतुना फोंनबा होनगदबने लोइनना तंगदु लैताबा फिबमदा हंजिननबा होनबदा थौदांग लौगदबनी हाइदेनसु पाउसना मखाताना पाली अमरोमदना लैखिद्रबा अथौबा तरागा हुमदोगी मफमदा कोऑर्डिनेटिंग कमिटी ऑफ क्लब्स एंड ऑर्गेनाइजेशन अवाबा फोंदोखरे कुकी नार्को टेररिस्टना सथरकलिबा लान असिदा सेंटर अमसुम मणिपुर लैंगाकना करिगी मारै अनि लोंगदुना ngahaki oiba semjin sajinba wa nganglibno बीजेपी के लेंगाना शांति हंजिलकले हाइना मईतई मियामदा चलिबा थायाइनबा पाखोंग असि अथुबदा मियामदा मयेक सेंगना खंगंद्रबदी बीजेपी की डबल इंजिन लेंगाक सोशल बॉयकॉट तौरकनी कोकोको हौखिबा मे अहुमदगी खंगौदना थोखिबा सिन कुकी नार्को टेररिस्टना मणिपुरी यलहौमी फुरुप मितई मईतई मथक्ता चथरकलिबा खुसेमगी लान असिगा मरी लेनना थाउदो अम ओइना था असिगी सैसिंग मरीदा तंपाकी ललहौबने अमसुम मीनि हाइना नमफा तौरगा नमहात हाटख्रबा मियोइ तरागुमदगी मफमदा कोऑर्डिनेटिंग कमिटी ऑफ क्लब्स एंड ऑर्गेनाइजेशन कोकोको हेड ऑफिस लंगदुम इम्फाल ईस्ट की थौमी सिंगंगसी नुंगतुल पुंग अहुमलोम ताबा मतमदा लैखिद्राबसिंगी थवाई मिरेलना तैबंग सेमा मपुगी मनाक्ता इंगना सिगना लैरुनाबा मिनिट अनि तुमिना लेप्तुना यैफरोल पिमिनाबगी थरमंगसी कोकोको की थौमी सिंगना पांगथोक्रे हाइना ऑर्गेनाइजेशन असिगी सेरोल अमना हाइदि सेरोल सिनहाई इरांग असिंगसी था तरक हेलगलबा फावबदा सिन कुकी नार्को टेररिस्टना सथरकलिबा मितई मईतईदा आतमनना नुपी अंगांग अहल आसोनना अमदी माहिरोइसिंग खाक्तना यामना तमथिना लंदाब बॉम कपसिनबा अफब मखलगी लानगी खुलाई सिसिनरक्तुना तंपाक लमसिंगदा माइकई मरीदा इनह्यूमन एक्ट अथदुना लिसांगसिना हलकलिबा सिदा करिगिदमक्ता मणिपुर अमसुम इंडिया लेंगकना मरी अनि लोंगदुना ngahak ngaki ओइबा सेमजिन सजनबा वा nganglibano हाइन हंगलकली नकल अमरमदा सिक्योरिटी एडवाइजर ओइरकलिबा तंगदु लैताद्रबा मतमसिदा मसागी तौगदब मथौ मसक मसु थोकना करिगी तौद्रिबनो हाइनसु हंगलदुना डबल इंजिन लेंगकनी हाइना मथौ पोंजरिबा शांति हंजिलगली हारिबा बीजेपी लेंगना मितई मईतईदा थायाइनना चलिबा पाखोंग अथुबा मतमना यामना मयेक सिंगना मणिपुरी मियामना खंगंद्रबदी पालिबा बीजेपी की डबल इंजिन लेंगा असि सोशल बॉयकॉट तौरकनबगी मरम अमा ओइरकपसु याय इंडिया लेंगा की मरौ लैबा मथौ खुदक्ता लेपकदबनी हाइरेनसु पाउसना मखाताना फुंदोरकली अतोप पावमना मिजोरम की सीएम इलेक्ट लालदो होमान यूनियन मिनिस्टर सिंग उनदुना रिफ्यूजी सिंग इशू खनगदौरी मिजोरम की चीफ मिनिस्टर ओइना वासक लौरगदबा लालदो होमाना ngarang फोंदोखिबा अमदा म्यांमार अमदि बांग्लादेश तगी लाकपा रिफ्यूजी सिंग अमसुम मणिपुर हिंसा की इरांग नंगबदगी लंजेनरगलबा मियोइ सिंगी मतांगदा महाकना अथुबा मतमदा यूनियन होम मिनिस्टर अमित शाह अमसुम यूनियन एक्सटर्नल अफेयर्स मिनिस्टर एस जयशंकर उनदुना वाफम क्या खनरगा नाइख्रे जोरम पीपल्स मूवमेंट्स जेपीएम की लुसिंगबा सिना ngarang मिजोरम की गवर्नर डॉक्टर हरिबाबू कंबमतीगा राजभवन उनदुना हंदक असेंबली मिखल चाउना माइ पागलख्रबा महाकी पार्टी की स्टेट लेंगाक अमा सेमजरगे हाइना क्लेम तौखिबने गवर्नर ना मंगोन चीफ मिनिस्टर ओइना अपॉइंट तौरे हाबिगी अपॉइंटमेंट लेटर अमा खुशनरखिबगा लोइना लाक्लिबा इराय नुमित वसक लौननबगी दमक इनवाइट तौखि जेपीएम ना हंदक असेंबली मिखल दुदा जोरम थंगाना लुसिंगबा मेजो नेशनल फ्रेंड्स एमएनएफ पु माइथिबा पीदुना शासन पाइबदगी इंथुखिबने अपुनबा सिट निफु लैदिबा मेजोराम असेंबली दा ZPM ने सिट कुनगा तरेट फंगदुना चाउना माइ पाखिबने गवर्नर गा उनरबा मतुंगदा पाउमिसिंगदा लालदो होमाना हाय मांगना मिजोराम दा लैदिबा रिफ्यूजी इशू की मतंगदा हौखिबा लेपापको नुमिते यूनियन होम मिनिस्टर अमसुम एक्सटर्नल अफेयर्स मिनिस्टर गा टेलीफोन वारी सनखि माग अथुबा मतमना दिल्ली दे सतुना लंजेनरगलाबा अमदि रिफ्यूजी ओइना मिजोराम दा लैदिबा मियोइसिंग खुंदा लैता हननबा मतौ करमना सेंटर अमसुम स्टेट लेंगाकना पुना थबक पैखतमिनगदगी हाइबगी मतंगदा खनरुगनी हाइखि मणिपुर की इरांगना मरम ओइदुना मिजोराम ने सेलक्लबा मियोइसिंगी ओइनदि इंडिया की सिटीजन गाक्तनी लेबासिगी कॉन्स्टिट्यूशन मसिगी सिटीजन अमबु लेबासिगी करिगुम मफम अमदा खुंदा लैतादुना लैबि याबगी खुदोंग साबा फंगलेखि मसागी से खुमद्रागुमदोइ सुरबा ललदु होमाना मखाताना हाय मा के अनौब लेंगा असिना म्यांमार बांग्लादेश अमसु मणिपुर की लंजेनरक्तुना लाक्लिबा मियोइसिंगदा मिनुंग सिगलोइनना संगजपम मखाताना पिखिगनी ममांगना शासन पाइरंबा
MNF langana piramba relief ki tengbang adurigi hena fagalaba mong refugees sing asida pibiya pa tengbang kudimang mahaki anawba langana phangnana ba honagana haki mamang da IPS officer amasu oiramlaba laldu homana Myanmar gi selakliba miyoi singi matangna palladun hai makoi gi oina di India na Myanmar ga lainariba foreign policy gi matangna external affairs minister Joy Shankar ga unaduna khanagani Joy Shankar si laldu homa ga samana ba matamda IPS phangmina kiba minister ni hari miyoi bigi minungsiga mari lainaba issue ama oi maramna mahaki laingakna Myanmar gi refugees sing mateng pangbada center na su sauna support tawrakani habigi thajaba magna phongdoki Mizoram da hauzik Myanmar national listen kuntraga mathai gi sahum hena sangjapam lauduna lairibani aduga Bangladesh ki national listen amaga sama gi mathakta sangjapam lauduna lairi haina state ki home department na phongdoki bani sin community gi manungsan ba Myanmar gi nationalist ngasi Mizo singa horak pamamadi culture tinaba kanglumni Myanmar da haukiba kumsing English ngani kunga mathoi gi February thada military coup sa tharakraba matungdagi sin kangluk ki miyoi kya Mizoram na sangsilaktuna sangjapam laukibani Bangladesh na mafam adugi ethnic insurgent group amasung Bangladesh army gi marakta matam sangna numai kapna kiba matungda laiba adugi Chittagong Hills threat lairamba Baum haina khangnaba Mizo community gi miyoi kya marup mamang segi November tha atuwaidigi Mizoram da shelter lauduna lairakibani hanisu pawsida makhatana su phungdorakli makasa tarak poina masum loisilak poina to papawman ethnic armed group singi Paokhum Oina Junta Lanmi na Micham sahum gi mathakta Hatkhre awang thangba san state saye sigi October 23 taki ethnic armed group sing Junta Lanmi gi mathakta khusamnana offensive sa tharakhiba dugi Paokhum Oina Junta Lanmi na sa tharakpa counter offensive ta Micham taraghum dagi mathakta sikri haina national unity government gi mekedi gi phongdorakli November 13 phawbada sa tharakliba lana sida sikiba Micham gi masing sahunga mapan yauki masi Junta Lanmi na state taret amadi region mangada Micham leiba mafam singda attack saniga nifuga mari rak sa tharakhiba sida sikiba Micham gi masingni National Unity Government ki Ministry of Human Rights ki matung ina Junta na atat akam leitana artillery kapslakpa amadi nongthakta gi bomb haitharakpa thawdok singda Micham samliga tarago humdoi amasung sokhi Junta Lanmi singna sagaina madi Mandalay gi region da miyoi paktak nana hatpegi thabak tara mathoirak satakhi thawdok sing asi sai sigi October 23 ki November 13 phawgi manungna satakhi bani masina tabam matam asimakta da Karen Rakhine amadi san state su miyoi kya paktak nana hatpegi thawdok sing thokhi adubu mafam asida changsinduna data khoma ngamdabadagi awaba leibana kaya yamna ama ada thokhrabagi haibadu pabada yaukidi Atopa san state junta na sathaba attack to October 23 gi November 13 phawbada Micham sama hatki atopa Micham sama go humpuna sokhi Sagain region gi oina Junta Lanmi na Micham humpuga teret halaga atopa humpuga mapanama na sonki junta gi attack asi resistance kangbu na junta gi mayokta attack sa tharubagi lamana singbo oina bomb kya kapsilakhiba amadi Micham leiba mafamda nongthakta gi bomb thadarakpagi thawdok ta sikhibani Tang National Liberation Army amadi Arkan Army gi mekedi gi su Junta Lanmi singna resistant force singa lanthengna ba matamda chemical bomb sejinai haina maral siri Rakhine state hauzik Junta gi mekedi gi Micham leiba mafam singda leptana bomb thadari mashina maram oiraga November 12 dagi nauna khuthoknarkhiba sida Rakhine state gi Puktau Buthidown Marot amadi Ponyun township ta Micham humpuram sikra hadi Karen state ta tengbang bagi thabak toriba Local ed group ki matung ina Micham aso open nang bagi masing asi samaga ni fuenkhre masigi manung si khibana khumdraga taruk amadi asok pana khumdrani asok pa open sing asi November taraga mathoidigi haukiba operation 1111 asida Karen rebel singna regional capital loikau loksin kiba asida sikhiba Micham asini Hauzik su Junta Lanmi na artillery amadi air strike sa thaduna Micham gi mathakta leptan attack sa thaduna leibida Micham siba amadi sokpa masing hengalakhi gani lanpham ayamada Junta gi Lanmi sing maithi bananglakpa sidagi ningba kairaba Junta Lanmi singna Micham da onsinduna attack sa thaki National Unity Government gi matungina November 13 dagi sa tharakhiba lana sida yum sangwa ga humfuga ni thoi lining laison ga mari leinaba building ni fuga mari school tara clinic tare lobo yadana amara thokre Masi Junta na air strike sa thabada akayatoi thokibani Junta na sa thabaka henba thabak thoram sing yengsiliba assistant association for political prisoner na phungdorakpagi matungina English ngani ga kunga mathoida Junta na ku sa thaduna
Lengak Pashin Kibadi House Power Junta Lanmi Hatkhre Apun Mi Singasi Lising Mariga Sani Hatkhre Haiden Su Paus the Makatana Fondorakli. Ado House Good the Paus Matan Solution, the Regamus Miampun and Obab did Namina Sensusinel Sigi Makeri Miagima from the Makatana Tamzari.